JCO Bikram amasung fair encounter Razel Orimpa Police Station lokapta ahing naman namsili. Silent hoy. Sir, kamdawi nasigi hubuse urubada. MPS section punchigi experience ni. Silent hoy gi police department gi experience leraba thawong asina engoda yamna chawna guide amadi pibiri. Masigi damak thagachari. Silent hoy. Sir, nasiri sagi duty lore. Yumda handa yaragani. Jackson, magi Royal Enfield thawdok laga yumda hanki. Jackson, yum yore. Magi yumda changlaga mafi marol hongdok laba matungda barum da changki. Barum da iruzda ruzana na side in thoina harakiba gitagi maramda ningsinglai. Gita, ai famda lan kide. Lali bada ini. Gitagi baba Gopal aingonda cherkiba mafam sing ai gitagi mafamda phongdokpa ngamkide aduga amana gitabu ijat mangangi hotnariba silence roshan aigi kuttagi kayam kuina chengani hojik gita naduna lairiba ai kai toba tari bathroom ni shower dagi tarpa ising aduna Jackson bu makeup thokalapagum tawri Heining dena Jackson use the valori. Jackson magi kada changlaktuna masamana thau tisili samjit hatokli aduga magi famungda ngahak hipna batawri pothaba yade Jackson esalin thoina haiba gita landi haiba wahidu Jackson gi nakongda hanjin tari Jackson magi mobile phone du lawthoklaka Gita da call tawri Gita mobile da paikhalakti Jackson hanjin tawsili arai bati Gita paikhalai Gita sonthangna ba khonjel da hello Jahi amarom Gita Jackson ni mafam da phone tawkijabani Jackson hello Gita ai lale Gita Da Jackson nang nande lali badi aine Jackson kai tawe Gita esalin duna tamadagi ai nangi pautare Gita mine khudang pai khrabi nupi ebigi jet mang khrabi matik cha chabi aibu ngasi kai ki insing birakliba insing birakana Da Jackson ki mai khuna bani ai gumbi emaga toina badi Jackson Gita nang wakhalyam bikhale ai shoikre ai shoikra ba kongthang adu gidamak nang ai bo mung tanga piu Gita son thangna Da Jackson ai ki kari mata khan bigana ai di matik chade Silent hoiga hongna batawbiyo Gitana lana khanbagi maongdani harigi bawa hayedu Jackson ai heina khoida lakani ai nangi shambulni hokraba kanchi restaurant gi thokutuna ngasishu nangbu kaw ngamdri ai kanaga su mai linade ai nangi ni Gita Hai kita belum biar bra. Ayi kokse yang nak cikle. Da Jackson, ayi tham lagi ko. Mobile ade tham ki. Jackson ni thamoi da Gita gi wahai sing aduna China amadi pirare. Gita na phone hek tham ki badagi. Gita gi mapai bungo Gopal Gita gi kada changli. Gita mapai bungo Gopal ubada ki jeba mata udli. Gopal maithong maksina Ibima, ipada kigano. Ichagi apamba khangdana, dangi vana. Ahen mukhong thang naure. Masidi, wakhal gi chayana, ichagi thamoi, mache thokna kahale. Ai amuk hana. Ipana, ichagi apamba da yetlaroi.
ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯇꯧꯖꯔꯣ ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯏꯆꯥ ꯅꯠꯇꯅ ꯏꯆꯥꯅ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯍꯤꯡꯂꯤꯕꯁꯦ ꯃꯆꯥ ꯑꯣꯏꯕꯒꯤꯅꯤ ꯑꯩ ꯉꯁꯤꯗꯤ ꯈꯪꯂꯦ ꯏꯆꯥꯒꯤ ꯊꯃꯣꯏ ꯊꯧꯗꯣꯛ ꯑꯃꯈꯛ ꯏꯆꯥꯒꯤ ꯃꯐꯝꯗ ꯏꯄꯥꯅ ꯉꯁꯤ ꯐꯥꯎꯕ ꯂꯤꯊꯣꯛꯇ꯭ꯔꯤ ꯒꯤꯇꯥ ꯕꯕꯥ ꯀꯔꯝꯕ ꯊꯧꯗꯣꯛꯅꯣ ꯒꯣꯄꯥꯜ ꯍꯧꯈꯤꯕ ꯅꯪꯒꯤ ꯕꯕꯥꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯔꯤꯂꯦꯇꯤꯚꯁ ꯈꯔ ꯆꯥꯛ ꯄꯤꯖꯈꯤꯕ ꯅꯨꯃꯤꯠꯇ ꯖꯦꯛꯁꯟ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ ꯏꯄꯥꯅ ꯋꯥꯈꯜ ꯊꯤꯟꯃꯟꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯋꯥꯉꯥꯡ ꯉꯥꯡꯈꯤꯗ꯭ꯔꯦ ꯖꯦꯛꯁꯟꯒꯤ ꯃꯐꯝꯗ ꯏꯄꯥꯅ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯒꯤꯇꯥ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯤ ꯒꯣꯄꯥꯜ ꯒꯤꯇꯥꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤ ꯉꯁꯤꯗꯤ ꯒꯤꯇꯥ ꯈꯪꯂꯦ ꯖꯦꯛꯁꯟꯅ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕ ꯀꯣꯜ ꯇꯧꯔꯛꯈꯤꯗ꯭ꯔꯤꯕꯒꯤ ꯃꯔꯝ ꯑꯩ ꯖꯦꯛꯁꯟꯒꯤ ꯃꯐꯝꯗ ꯁꯦꯡꯗꯣꯛꯂꯒꯦ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤ ꯒꯤꯇꯥ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯣꯛ ꯉꯥꯎꯕ ꯀꯨꯆꯨ ꯀꯨꯃꯦꯟ ꯊꯣꯛꯇ꯭ꯔꯤ ꯍꯛꯆꯥꯡꯁꯨ ꯃꯌꯦꯡ ꯇꯥꯔꯦ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯖꯦꯛꯁꯟ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯇꯥꯕꯗ ꯃꯥꯒꯤ ꯔꯣꯌꯦꯜ ꯑꯦꯟꯐꯤꯜ ꯊꯧꯗꯨꯅ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯆꯠꯂꯤ ꯖꯦꯛꯁꯟ ꯃꯥꯒꯤ ꯑꯣꯐꯤꯁ ꯔꯨꯝꯗ ꯆꯪꯗꯨꯅ ꯄꯨꯂꯤꯁꯀꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯆꯤꯜꯂꯤ ꯑꯦꯁ ꯑꯥꯏ ꯅꯤꯡꯊꯣꯏ ꯃꯥꯒꯤ ꯇꯦꯕꯜꯗ ꯐꯝꯗꯨꯅ ꯉꯔꯥꯡ ꯐꯥꯈꯤꯕ ꯕꯤꯀ꯭ꯔꯝ JCO ꯑꯃꯗꯤ ꯔꯥꯖꯦꯟ ꯀꯃꯥꯟꯗꯣ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔ ꯊꯥꯗꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯔꯤꯂꯦꯇꯤꯚꯁ ꯂꯥꯛꯂꯝꯃꯤ ꯑꯦꯁ ꯑꯥꯏ ꯅꯤꯡꯊꯣꯏꯅ ꯕꯤꯀ꯭ꯔꯝ ꯑꯃꯁꯨꯡ ꯔꯥꯖꯦꯟ ꯀꯧꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯁ꯭ꯀꯣꯠ ꯁꯟꯇꯣꯁ ꯀꯧꯁꯤꯜꯂꯝꯃꯤ ꯃꯤꯅꯤꯠ 2-3ꯒꯤ ꯇꯨꯡꯗ ꯕꯤꯀ꯭ꯔꯝ ꯔꯥꯖꯦꯟ ꯑꯦꯁ ꯑꯥꯏ ꯅꯤꯡꯊꯣꯏꯒꯤ ꯃꯅꯥꯛꯇ ꯁꯟꯇꯣꯁꯅ ꯄꯨꯔꯛꯇꯨꯅ ꯂꯦꯞꯍꯜꯂꯤ ꯑꯦꯁ ꯑꯥꯏ ꯅꯤꯡꯊꯣꯏ ꯁꯥꯔ ꯕꯤꯀ꯭ꯔꯝ ꯔꯦꯁꯄꯦꯛ ꯇꯧꯖꯔꯤ ꯑꯗꯣꯝ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯃꯤꯒꯤ ꯖꯨꯅꯤꯌꯔ ꯀꯃꯤꯁꯅꯔꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯖꯩ ꯑꯃꯨꯛ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔ ꯔꯥꯖꯦꯟꯗ ꯑꯣꯟꯁꯤꯜꯂꯒ ꯁꯥꯔꯁꯨ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯁꯛꯅꯥꯏꯔꯕ ꯃꯤꯁꯛꯅꯤ ꯑꯩꯅ ꯑꯗꯣꯝꯕꯨꯁꯨ ꯔꯦꯁꯄꯦꯛ ꯇꯧꯖꯩ ꯑꯩꯈꯣꯏ ꯏꯟꯗꯤꯌꯟꯒꯤ ꯁꯤꯇꯤꯖꯟꯅꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯅꯕ ꯂꯩꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯄꯤꯛꯈ꯭ꯔꯕ ꯊꯧꯗꯣꯛ ꯃꯆꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯋꯔ ꯁꯤꯖꯤꯟꯅꯔꯤ ꯃꯁꯤ ꯑꯆꯨꯝꯕ ꯀꯦꯔꯦꯛꯇꯔ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯁꯥꯔꯅꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ JCO ꯕꯤꯀ꯭ꯔꯝ ꯔꯥꯖꯦꯟ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔ ꯑꯦꯁ ꯑꯥꯏ ꯅꯤꯡꯊꯣꯏꯒꯤ ꯋꯥꯉꯥꯡ ꯇꯥꯕꯗ ꯏꯀꯥꯏꯔꯝꯃꯤ ꯑꯦꯁ ꯑꯥꯏ ꯅꯤꯡꯊꯣꯏ ꯁꯥꯔ ꯑꯅꯤꯕꯨ ꯀꯔꯤꯁꯨ ꯄꯅꯤꯁꯃꯦꯟꯠ ꯄꯤꯖꯔꯣꯏ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯗ ꯍꯦꯟꯁꯦꯛ ꯄ꯭ꯂꯤꯖ JCO Bikram and Rajan Fair Encounter ꯈꯨꯠ ꯁꯣꯛꯅꯩ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯕꯤꯀ꯭ꯔꯝ ꯔꯥꯖꯦꯟ ꯃꯔꯨꯞ ꯁꯛꯅꯈꯤ ꯑꯃꯅ ꯑꯃꯒꯤ ꯑꯦꯗ꯭ꯔꯦꯁ ꯂꯧꯅꯩ ꯔꯥꯖꯦꯟ ꯑꯃꯗꯤ ꯕꯤꯀ꯭ꯔꯝ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯑꯦꯁ ꯑꯥꯏ ꯅꯤꯡꯊꯣꯏ ꯍꯔꯥꯎꯖꯩ ꯔꯥꯖꯦꯟ ꯕꯤꯀ꯭ꯔꯝ ꯄꯨꯂꯞꯅ ꯊꯦꯡꯛ ꯌꯨ ꯃꯦꯗꯥꯝ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯔꯦ ꯒꯣꯄꯥꯜꯒꯤ ꯌꯨꯝꯅꯤ ꯒꯤꯇꯥ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯒꯤꯇꯥꯒꯤ ꯃꯃꯥ ꯂꯩꯃꯍꯜ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯑꯃꯗꯤ ꯒꯤꯇꯥꯒꯤ ꯆꯥꯒꯗꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯏ ꯂꯩꯃꯍꯜ ꯏꯕꯦꯝꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯧꯖꯩ ꯒꯤꯇꯥ ꯃꯃꯥꯅ ꯀꯧꯕꯗꯨ ꯈꯨꯝꯂꯛꯇꯦ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤ ꯒꯤꯇꯥꯕꯨ ꯀꯧꯕ ꯇꯥꯗ꯭ꯔꯕꯗ ꯒꯤꯇꯥꯒꯤ ꯀꯥꯡꯈꯜ ꯍꯥꯏꯗꯣꯛꯂꯨꯕꯗ ꯒꯤꯇꯥꯒꯤ ꯃꯃꯥꯏ ꯍꯨꯃꯥꯡ ꯀꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥ ꯂꯩꯃꯍꯜꯅ ꯒꯤꯇꯥꯒꯤ ꯃꯔꯥꯏꯕꯛ ꯄꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯩ ꯍꯧꯅ ꯁꯥꯔꯝꯃꯤ ꯂꯩꯃꯍꯜ ꯍꯥꯊꯨ ꯄꯥꯈꯠꯅ ꯃꯄꯨꯔꯣꯏꯕ ꯒꯣꯄꯥꯜꯕꯨ ꯀꯧꯔꯛꯏ ꯃꯣꯏ ꯕꯕꯥ ꯏꯆꯥꯅꯨꯄꯤꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯒꯣꯄꯥꯜ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯍꯜꯅ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯄꯥꯈꯠꯅ ꯒꯤꯇꯥꯒꯤ ꯀꯥꯗ ꯆꯤꯟꯁꯤꯜꯂꯛꯏ ꯀꯩꯗꯧꯔꯦ ꯃꯣꯏ ꯃꯃꯥ ꯂꯩꯃꯍꯜ ꯏꯆꯥꯅꯨꯄꯤꯁꯦ ꯑꯩꯅ ꯀꯧꯕ ꯇꯥꯈꯤꯗ꯭ꯔꯦ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ ꯒꯣꯄꯥꯜ ꯍꯧꯖꯤꯛ ꯗꯣꯛꯇꯔꯗ ꯄꯨꯅꯕ ꯇꯧꯁꯤ ꯑꯩ ꯒꯥꯔꯤ
ꯒꯣꯄꯥꯜꯅ ꯃꯥꯒꯤ ꯒꯥꯔꯤ ꯁ꯭ꯋꯤꯐ ꯑꯗꯨ ꯒꯦꯔꯦꯖꯇꯒꯤ ꯊꯧꯗꯣꯛꯂꯒ ꯁꯨꯃꯥꯡꯗ ꯊꯝꯃꯤ꯫ ꯍꯥꯊꯨ ꯍꯥꯊꯨ ꯃꯆꯥꯅꯨꯄꯤ ꯒꯤꯇꯥꯕꯨ ꯂꯩꯃꯍꯜꯒ ꯂꯣꯏꯅꯅ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯔꯤꯝꯁ ꯇꯝꯅ ꯊꯧꯔꯛꯏ꯫ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯦ꯫ ꯊꯨꯅ ꯔꯤꯝꯁꯇ ꯂꯩꯕ ꯇ꯭ꯔꯣꯂꯤ ꯑꯃ ꯏꯟꯊꯣꯛꯂꯒ ꯒꯤꯇꯥꯕꯨ ꯀꯦꯖꯨꯋꯦꯜꯇꯤ ꯔꯨꯝꯗ ꯄꯨꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯀꯦꯖꯨꯋꯦꯜꯇꯤ ꯕꯦꯗꯇ ꯍꯤꯞꯍꯜꯂꯤ꯫ ꯀꯦꯖꯨꯋꯦꯜꯇꯤꯗ ꯗꯥꯛꯇꯔ ꯄꯥꯔꯤ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯥꯛꯇꯔ ꯄꯥꯔꯤꯅ ꯒꯣꯄꯥꯜꯕꯨ ꯎꯕꯗ, "ꯀꯔꯤ ꯂꯩꯔꯦ ꯄꯥꯕꯨꯡ?" "ꯒꯣꯄꯥꯜ, ꯏꯕꯨꯡꯉꯣ, ꯏꯆꯥꯅꯨꯄꯤꯁꯦ ꯑꯟꯀꯟꯁꯤꯌꯁ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯏꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ." ꯗꯥꯛꯇꯔ ꯄꯥꯔꯤ ꯒꯤꯇꯥꯕꯨ ꯕꯤꯄꯤ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯁ꯭ꯇꯦꯊꯣꯁꯀꯣꯞ ꯁꯤꯖꯤꯟꯅꯗꯨꯅ ꯄꯜꯁ ꯔꯦꯠ ꯌꯦꯡꯂꯝꯃꯤ꯫ ꯒꯤꯇꯥ ꯇꯨꯝꯗ ꯆꯥꯗꯕꯒꯤ ꯕꯤꯄꯤ ꯂꯦꯚꯦꯜ ꯂꯣ ꯑꯣꯏꯔꯝꯃꯤ꯫ ꯗꯥꯛꯇꯔ ꯄꯥꯔꯤꯅ ꯍꯤꯗꯥꯛ ꯈꯔ ꯑꯃꯗꯤ ꯗꯦꯛꯁꯇ꯭ꯔꯣꯛꯁ ꯕꯣꯛꯁ 5 ꯄ꯭ꯔꯤꯁꯀ꯭ꯔꯥꯏꯕ ꯇꯧꯔꯝꯃꯤ꯫ ꯒꯣꯄꯥꯜ ꯍꯤꯗꯥꯛ ꯂꯩꯅꯕ ꯐꯥꯔꯃꯥꯁꯤꯗ ꯆꯠꯂꯝꯃꯤ꯫ ꯊꯨꯅ ꯍꯤꯗꯥꯛ ꯂꯩꯔꯗꯨꯅ ꯗꯥꯛꯇꯔ ꯄꯥꯔꯤꯗ ꯄꯤ꯫ ꯗꯥꯛꯇꯔ ꯄꯥꯔꯤꯅ ꯅꯔꯁ ꯁꯨꯅꯤꯇꯥꯗ ꯗ꯭ꯔꯤꯞꯇꯨ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯌꯥꯟꯗꯨꯅ ꯀꯥꯞꯍꯜꯂꯤ꯫ ꯁꯨꯅꯤꯇꯥ ꯒꯤꯇꯥꯒꯤ ꯏ ꯊꯥꯡꯗ꯭ꯔꯕ ꯈꯨꯗꯥꯡꯗ ꯌꯦꯇꯨꯝ ꯊꯤꯟꯗꯨꯅ ꯑꯣꯏꯅꯥꯒꯤ ꯈꯨꯠꯅꯝꯒꯤ ꯁꯤꯡꯂꯤꯗ ꯂ꯭ꯌꯨꯄꯤꯁꯤꯂꯤꯟ ꯄꯦꯟ ꯊꯤꯟꯅꯕ ꯍꯣꯠꯅꯖꯔꯤ꯫ ꯑꯗꯨꯕꯨ ꯚꯦꯟ ꯃꯄꯨꯡ ꯐꯥꯅ ꯎꯗꯕꯅ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯤ꯫ ꯁꯨꯅꯤꯇꯥꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂ꯭ꯌꯨꯄꯤꯁꯤꯂꯤꯟ ꯄꯦꯟ ꯊꯤꯜꯂꯤ꯫ ꯗꯦꯛꯁꯇ꯭ꯔꯣꯛꯁ 5% ꯑꯗꯨ ꯌꯥꯝꯅ ꯇꯞꯅ ꯇꯞꯅ ꯊꯥꯔꯤ꯫ ꯑꯥꯐꯇꯔ ꯍꯥꯐ ꯑꯋꯥꯔ, ꯒꯤꯇꯥ ꯃꯁꯥ ꯂꯦꯡꯂꯛꯏ ꯑꯗꯨꯒ ꯃꯃꯤꯠ ꯇꯞꯅ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯑꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯗꯥꯛꯇꯔ ꯄꯥꯔꯤ, ꯅꯔꯁ ꯑꯃꯗꯤ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯍꯜ ꯀꯣꯏꯁꯤꯟꯗꯨꯅ ꯂꯦꯞꯄ ꯎꯔꯝꯃꯤ꯫ "ꯒꯤꯇꯥ, ꯏꯃꯥ, ꯑꯩꯅ ꯂꯩꯔꯤꯁꯦ ꯀꯗꯥꯏꯗꯅꯣ?" ꯒꯤꯇꯥ ꯃꯝꯅ ꯌꯦꯡꯂꯤ꯫ ꯂꯩꯃꯍꯜ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯍꯣꯁꯄꯤꯇꯥꯜꯗꯅꯦ." ꯃꯃꯤꯠ ꯑꯗꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯒꯤꯇꯥ, "ꯏꯃꯥ, ꯑꯩ ꯀꯩꯗꯧꯔꯒꯦ?" ꯂꯩꯃ, "ꯏꯆꯥꯁꯦ ꯃꯤꯀꯨꯞ ꯈꯔ ꯒ꯭ꯌꯥꯟ ꯃꯥꯡꯂꯨꯔꯦ." ꯗꯥꯛꯇꯔ ꯄꯥꯔꯤ, "ꯄꯣꯊꯥꯕꯤꯌꯨ ꯒꯤꯇꯥ. ꯆꯥꯗꯕ ꯇꯨꯝꯕ ꯃꯇꯝ ꯅꯥꯏꯗꯕꯅ ꯍꯛꯆꯥꯡꯒꯤ ꯄꯥꯡꯒꯜ ꯌꯥꯝꯅ ꯁꯣꯜꯂꯤ. ꯕꯤꯄꯤꯁꯨ ꯂꯣ ꯑꯣꯏꯔꯦ. ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯗꯕ ꯌꯥꯔꯔꯣꯏ. ꯃꯦꯗꯤꯁꯤꯟ ꯋꯥꯔꯗꯇ ꯑꯦꯗꯃꯤꯠ ꯇꯧꯔꯁꯦ. ꯑꯩ ꯃꯇꯦꯡ ꯄꯥꯡꯖꯒꯦ." ꯒꯣꯄꯥꯜ, ꯂꯩꯃ, ꯗꯥꯛꯇꯔ ꯄꯥꯔꯤ, ꯅꯔꯁ ꯌꯥꯎꯅ ꯒꯤꯇꯥꯕꯨ ꯃꯦꯗꯤꯁꯤꯟ ꯋꯥꯔꯗ ꯕꯦꯗ ꯅꯝꯕꯔ 108ꯇ ꯄꯨꯁꯤꯜꯂꯤ ꯑꯃꯗꯤ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯊꯅꯕ ꯗꯣꯛꯇꯔ ꯅꯔꯁ ꯍꯣꯠꯅꯔꯤ꯫ ꯖꯦꯛꯁꯟ ꯉꯔꯥꯡ ꯒꯤꯇꯥꯅ ꯀꯣꯜ ꯇꯧꯕꯗ ꯍꯥꯏꯔꯛꯈꯤꯕ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨ ꯍꯪꯕ ꯑꯣꯏꯅ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯆꯠꯂꯝꯗꯥꯏꯗ ꯑꯃꯨꯛꯇꯪ ꯆꯪꯂꯝꯂꯒꯦ, ꯎꯗꯕꯁꯨ ꯀꯨꯏꯔꯦ ꯈꯜꯂꯝꯃꯤ꯫ ꯖꯦꯛꯁꯟ ꯃꯥꯒꯤ ꯔꯣꯌꯦꯜ ꯑꯦꯟꯐꯤꯜꯗ ꯊꯧꯔꯛꯇꯨꯅ ꯁ꯭ꯋꯤꯠꯁ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯗ ꯈꯥꯝꯃꯤ꯫ ꯑꯗꯨꯒ ꯑꯅꯥꯕꯅ ꯆꯥꯕ ꯌꯥꯕ ꯑꯆꯥ ꯑꯊꯛ ꯈꯔ ꯂꯩꯔꯒ ꯃꯥꯒꯤ ꯔꯣꯌꯦꯜ ꯑꯦꯟꯐꯤꯜꯗ ꯑꯗꯨ ꯊꯧꯔꯒ ꯒꯤꯇꯥꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯖꯦꯛꯁꯟ ꯒꯤꯇꯥꯒꯤ ꯌꯨꯝ ꯌꯧꯔꯦ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯒꯤꯇꯥꯒꯤ ꯌꯨꯝꯒꯤ ꯒꯦꯠ ꯑꯗꯨ ꯁꯣ ꯂꯣꯜꯂꯝꯃꯤ꯫ ꯖꯦꯛꯁꯟ ꯒꯦꯠꯇ ꯅꯤꯡꯕ ꯀꯥꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯒꯤꯇꯥꯒꯤ ꯌꯨꯝꯂꯣꯟꯅꯕꯗꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯊꯣꯛꯂꯛꯄꯗꯨ ꯎꯏ꯫ ꯖꯦꯛꯁꯟ, "ꯏꯕꯦꯝꯃ, ꯋꯥ ꯑꯃꯇ ꯍꯪꯖꯒꯦꯕ." ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯅ, "ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯇꯥꯃꯣ?" ꯖꯦꯛꯁꯟ, "ꯅꯣꯏ ꯆꯤꯆꯦ ꯒꯤꯇꯥ ꯍꯣꯏꯒꯤ ꯒꯦꯠ ꯂꯣꯜꯂꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯕꯒꯦ?" ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯅ, "ꯇꯥꯃꯣ, ꯆꯤꯆꯦ ꯒꯤꯇꯥꯗꯣ ꯍꯥꯟꯅꯗꯒꯤ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯕꯅꯦ. ꯉꯁꯤ ꯈꯪꯍꯧꯗꯅ ꯑꯟꯀꯟꯁꯤꯌꯁ ꯑꯣꯏꯔꯛꯄꯗꯒꯤ ꯃꯄꯥ ꯒꯣꯄꯥꯜꯒ ꯏꯅꯦ ꯂꯩꯃꯍꯜꯒꯅ ꯍꯧꯖꯤꯛꯇ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤꯕꯅꯦ꯫ ꯇꯥꯃꯣ, ꯑꯩ ꯆꯠꯆꯔꯒꯦ. ꯏꯃꯥꯅ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯄꯥꯈꯣꯜ ꯊꯥꯔꯛꯄꯅꯦ." ꯖꯦꯛꯁꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ, "ꯍꯣꯏ ꯍꯣꯏ, ꯏꯆꯜꯅ ꯇꯥꯛꯄꯤꯕꯗꯒꯤ ꯅꯪꯒꯤ ꯗꯔꯥꯁꯨ ꯈꯪꯖꯔꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ." ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯒ ꯗꯨꯀꯥꯟꯂꯣꯝꯗ ꯃꯈꯣꯡꯅ ꯆꯠꯈꯤ꯫ ꯖꯦꯛꯁꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯃꯥꯒꯤ ꯔꯣꯌꯦꯜ ꯑꯦꯟꯐꯤꯜꯗ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯦ꯫ ꯃꯥꯒꯤ ꯑꯦꯟꯐꯤꯜꯗ ꯑꯗꯨ ꯄꯥꯔꯛ ꯇꯧꯔꯒ ꯈꯥꯝꯂꯦ꯫ ꯀꯦꯖꯨꯋꯦꯜꯇꯤ ꯔꯤꯁꯦꯞꯁꯅꯤꯁꯠ ꯀꯥꯎꯟꯇꯔ ꯔꯨꯝꯗ ꯆꯪꯂꯛꯇꯨꯅ ꯍꯪꯖꯩ꯫ ꯖꯦꯛꯁꯟ, "ꯍꯧꯖꯤꯛ ꯒꯤꯇꯥ ꯀꯧꯕꯤ 30 ꯌꯔꯁ ꯁꯨꯔꯕꯤ ꯂꯥꯡꯕꯝꯗꯒꯤ ꯄꯦꯁꯦꯟ ꯑꯃ ꯂꯥꯛꯄꯤꯕ꯭ꯔꯥ?"
Counter aduna magi computer aduda namduna patient kita thiri. Okay, pukhalai. Tangai faduna hospitalize tawdaba yadabadagi medicine ward bed number 108 ta admit tawre. Jackson. Thank you, madam. Asumna Jackson magi makuta dukandagi lerkiba achapot polythene bag ama payaduna medicine ward tamna hobe lai. Rimski ward geta security taliba aduna hojikti visiting hour nate aduna changba yaro hari. Jackson patient adu critical condition da laibani amukta unajage. Security Mina unaba yada harga mana ashu yam kalisbu. Jackson sauna magi identity card satlaga I am Jackson, MPS officer. Security. Okay sir, khonjaudre.